Ngasidagi numit humni chupna Indiana yumbu oiraga pangthokkadouriba G20 meepham da Manipuri phivam asi mayek shengna uhannaba Kuki khutlai paiba shingna Pallel da nongmei kappa hourikkhibani haina COCOMI Co-ordinator Jeetendra Ningomba phongdorakli lamphel pata laiba UCM ge office ta pangthokpa paugi meepham amada wafam asi phongdokladuna Jeetendra na hai Pallel maikai gi chingthak amadagi chin Kuki narco terrorist singna nongmei kappa hourikhiba adugi matangda maikai adomgi koi saunaraba miyamna kadomdagi nongmei kaplaklibano haiduna khangdoknaba hotnaki Miyamgi ngai hak charang nari ngai mikup aduda Central Force ki personnel singna ima ibel singda chai thangba madiraba bullet na chingba kaya kapsilaki maduna maram oiraga ima marfurom asopan nangbagi manungda ima taramapandi nongmai maruna panbadagi sokhe aduga miyoy amana lekidabani ima ibel singda Central Force ki personnel singna hanjin chatharakliba mathong huktaba thawong asi makhata na thoktanaba center amasung state government na akanba fireb ama lawgadabani karigumba miyamda leiriba pendaba sing asi Khang bangambagi pankai lan krabadi hena sathiba phivam ama ohelakpasu yai Jeetendra na makhatan hai nongmei kappa lefalu haiduna center da COCOMI na kayarak hana haikiba lekre adubu hojik fawba nongmei kappa lefan bangamjuba si kari maramgino matang asida hojik thokliba lan asi kanana amasung kari maramdagi Houraklibano haibasi khanglabanina center na chapchaba fireb ama lawgadabani Pallel da nongmei kapna ringai tanja aduda Imphal West district ki manung chanba koktruk tasu Kuki singna chingthakdagi nongmei kapsilaki maduda yumda leiriba nupi macha ama nongmei maruna palaga asopan nangki hainasu Jeetendra na makhatana phongdoki Masigi mathak makha olba lengak se oidina na bagdamakta leibida pumna mangna aikogi leiriba Manipur miyam gi oiba sentiment adum khangne mayamna hojik Manipur gi miyam sing leiriba sentiment se masi phatha hogdragari tambangam daba thokdo ama sungsok soidin thorkani haibasi COCOMI na lengakta central government amadi Manipur government da aikogi thamjari aduga amuromda hojik leiriba sangsin lebu khongjang asina leibiriba Manipur ima iram leiriba ifurup mayam sangsina aikogi yengnaba kanano aikogi Marup kanano haina khangaga yengnabada aikoi landananabu honasi maduna tebeda isil ino oiriba aikoi maselgi marakta kanagumane sinchep tharaga aikoi maselgi marakta aikoi saunaba nungainedaba penedaba tongan bo hanthok mayam piraga aikoi lana honanabu honaraglibo mayam singsidigi aikoi section minasi haduna COCOMI gi maikai digi lebak mayam su thamjari